Manipur lengang state asita COVID-19 gi ani suba wave laksin naba haiduna haukiba me tang nipal nigi hauraga tangkak naina matang satarakpa curfew amasung total curfew ngasiga thana numit marfuni mapung pharaklei haukiba me nipal nigi thamlakpa curfew aduna chanaba yaraktabadagi haukiba July tang 19 nigi thamlakkiba total curfew asida security personnel singna akanma mawngna seching tharang lokatpa amasung curfew thugaiba miyoi kaya tamthina phu chaibagi video kaya social media amasung electronic media da thingnabadagi miyamna handaki total curfew si yamna kina lawnakhi district asigi maru oiba kaithel lambi sarakta mi itak takhi handaki total curfew asigi mamangdadi legakna karamakai komtokpa aduna maram oiraga district asigi maru oiba kaithel singi masi amadi lambigi mataida sana thanaba yanjang napi mana masing amadi ngasa yonaramba adu handaki total curfew asidadi amatta phamhun khidre total curfew asina maram oiraga district asida lairiba nomgi suja nomjaraga sara tanjariba masu nomgi yanjang napi khara yonjaraga imung pujariba lariba niyo kayadati khamtengna awamba cheng ama piri adumapu lengana numit marphuni hena curfew amasung total curfew thamlabasu laina asina naba migi masingdi nomgi asum gatpa leptri sibigi masingsu hanthaba leitri Malimgo inasu leba asigi inasu COVID-19 gi anichibo wave ki saitheng tamna daksinduna lockdown thalamba kaya komthokna duna sor chaning tana honaraba matam asida akoigi state asidadi hojikta inauna laina asigi aruba tangkak amada lanthengnari hanadi laina asi mapanda chaluba miyosina masada me yauraga lalaga makhoiga sona samnaruba miyoi kharak khaktada sandoklami matam adugi mi yamna sandoktingaida laina asi yamna kina kinarami lainganasu yamna kina lumna lawdna siksinbasu helami hojikti laina asi kun amadagi kun amada lekai amadagi lekai amada imung amadagi imung amagi mioi amadagi imung amagi mioi pulap sandoraktuna community transmission gi thaktagi family transmission gi thakta laktuna state pumada paksana sandorakle positive oibgi sangsu nomуда lising na kujing oire sibagi sangsu nomуда 15 dagi tadre total curfew thambagi wahantok lairaktre vaccine dose ama kapa ani kapa taktana positive oirakle vaccine kapagi wahantok laitre nayang hipuningda khamthengna mi paibu pohole imung amada punna leminariba mama macha masu masin kaya punchi chena khaina hale wa phamda tahale chena khaina khaba kaya gi tengtha kholna tikai kuding imung kuding nile district asigi oina su ngarang phawda laina asina positive oikibigi masing lising taret sama pantara mari sukre district surveillance officer Dr. K. S. Trustee ni piba khwari no report ki matungina laina asina ngarang phawda district asigi oina mioi chama umpuma pun sen kre hoji active case oina mioi lising ma chama nifumari leiri aina asina narabodigi phakalkhibana mioi lising taru satru subna ama sukre Amalomda district administration Thoubal haukiba January taraptawdaki hauna district asida chatharkiba vaccination program gi arang phawbada district asiki mioi la ama lising contratare samapan marfu dramanga da COVID-19 laina dagi ngathonaba vaccine kapthokre masigi manungda ahanba dosi oina mioi la ama lising kulumdo sunna samai taramathoi aduga mioi lising taramari subna samari marfu marina ani suba dosi vaccine kapkhre district asigi oina hojik phawbada vaccine kapagi sang asi district asigi apunba voter la ama lising marfudramathoi samapanda pabada apunbada sada humdramathoi dasmik marfudra yore anba dosi vaccine kapagi sang sada humpumari dasmik kontratru aduga ani suba dosi vaccine kaphibagana sada taret dasmik yankaimani yore district asigi vaccine kapagi sang asi sada humdramanga dagi marfu phawagi sangda kapthokpa ngamnamagi pandamda hojiksu district administration Thoubal sinduna leptuna vaccine kapagi thabak chathari